ꯃꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯥꯡꯅꯝ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯊꯪ ꯃꯅꯥꯎꯅꯤ꯫ ꯄꯦꯖ 80.1 ꯍꯥꯏꯕꯗꯤ ꯂꯃꯥꯏ ꯃꯔꯐꯨꯒ ꯄꯣꯏꯟ 1ꯗ ꯍꯥꯏꯕꯗꯤ ꯂꯃꯥꯏ ꯃꯔꯐꯨꯒꯤ ꯑꯍꯥꯟꯕ ꯄꯦꯖꯅꯤ꯫ ꯃꯤꯇꯩꯂꯣꯟ ꯋꯥꯍꯩ ꯊꯥꯡꯅꯝ ꯋꯥꯔꯗ 318 ꯍꯥꯏꯕꯗꯤ ꯋꯥꯍꯩ 319 ꯁꯨꯕꯗ ꯀꯥꯝꯈꯠꯂꯦ ꯀꯥꯝꯈꯠꯂꯦ ꯍꯧꯖꯤꯛ ꯆꯠꯊꯔꯕ ꯊꯧꯇꯝ present perfect tense ꯀꯥꯝꯈꯠꯄ ꯋꯥꯔꯗ 319 ꯁꯨꯕꯗ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤ ꯀꯥꯝꯈꯠꯄ ꯍꯥꯏꯕ ꯊꯧꯇꯥꯛ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯆꯠꯊꯔꯕ ꯊꯧꯇꯝ ꯇꯥꯛꯂꯤꯕ ꯋꯥꯍꯩꯅꯤ꯫ A word indicating present perfect tense of swell or fallen up, bulged or grown bigger. Word 319 subida haidi wahi 319 subida kamkhatpa thautak bhav nungsidna chauthokhalakpa to inflate, to swell with air or gas, bulge or grow bigger. Page marfugi ani subalamaini. Word 320 adi wahai chahum kun subada kambam kambam mingta noun mitegi yimnak sagai amagi maming ni yimnak sagai asigi ahanba yek salaina mangang ni yimnak sagai asidagi khaidokhiba yek salaina angom ni aduna kambamgi yek salai ani ni. Kambam is the name of Yimnak Sagai of Mitay. The first yek salai of Kambam is Mangang. The second yek salai of Kambam is Angom. So the yek salai of Kambam has two yek salais. Page 80.3 adi page marfugi om subalamaida word 321 haibdi word chahunga kumathoi subada kamba kamba thautak bhav nungsit kamnanaba khulai matengna masu sangba to paint with a blow gun. Word 322 adi wahai chahum kunithoi subada kamthaba thautak bhav lekha ona sol kamba to blow downward. Word 323 word chahunga kulumdoi subada kamthokpa thautak bhav sol hondokpa to breathe out. Word 324 subada haibdi wahai chahum kumari subada kampham mingta noun kamnaba mafam the region spot where blowing is to be done. Makha thana lochalon gi matangda grammar gi matangda khatang tentang na panjaromge. Page 80.4 page marifugi mari subalamaida lonchatlo grammar number 1 da hauja raba haibadi hauji loiraba english da hairaga present perfect. Masanga number 2 da thautam ana thautam haibadi thauram tawbagi matam haibadi thaubangi matam english da hairaga tense. Ahum subada haujaraba thautam haiba taragadi haujaraba thautam haiba taragadi present perfect tense aduga asambada haujaraba thau present perfect tense sumaina igani.
ngasi onedi mitelon gi wai thangna sanduk chebal loijere channel asigi maming Manipur languages features haina kaujai channel asibu yengbi khudeng ngam Parameshwarna ikai khumnaba uchari channel asideda mitelon gi wai mathang manau sanduk chebaga loinana hogi Manipur da tholiba kurki narco terrorist external agger sing asina asigum mafatraba kuki sing asina miramdagi lakpo kuki sing asina mitei myam halakpan oyumbaramna makoina halakpadagi sokkiba amadi sikraba amadi mangkraba mingsing asigi su matang gi matungina makoigi mamingsing panjarakani yengbiba khudingmakbu ngakam Parameshwarna thagat phongdoksari channel asi ahanba yengboragadi Manipur language features channel asibu subscribe tawbiramu matangi upload tabu matamida ai khoi puna amu unaminasi